PAODAM meeting tabiri bisingbu ahanba maktada taramna okchebaga loinena nomaitheng kunje soina khurumjari ngasigi maroiba pauda Manipur State I Bank sangabagi thoram pangthokre sakhangdabasingna miyoi ani makhongda nongmaina kaplamle amasung New Delhi amasung Mumbai da leiba miyoi singi chada humphudi nusit sengdabagi awaba mayoknari mapung aba pau pizei mid donate tauba asina miyoi amagi punsibo mahi yan hangadori bani mid donate taubagi matangda kupna khangnaba miyamda awareness piba mathautai mid donate tauba kinariba asi kupna khangjindabagi ni haina Health Minister Sapam Ranjanna fongdokre wafam asingasi Directorate of Health Services Manipur amasung National Health Mission gi meeting makhada National Program for Control of Blindness and Visual Impairment NPCV and BHI na sinduna lamfelda leiba State Ophthalmic Center da Manipur State I Bank sangabagi thorom pangthokpada Ranjanna fongdokhibani mahakna makhata na hai mid donate tauba asi miyamge wakhalonda mid asi hakchangdagi punna lokthokhigedra haibagi temamnaba leiri adubu mittagi ball mitki ball dagi maru oiba pikraba part khak lothokpani masina miyoi amabu marek mahau thokna hingbada achoba mateng amani masi miyoi bagi minungsi manungchali mid donate tauba asigi matangda awareness ningthina piba matamda miyoi kayasu mid donate tauba hengalakani thajei ngasi sangariba I Bank asina mapung fana chalayakpa matamda donate taubagi changsu hengalakani Private hospital kaya nasu mitki ana layengi matangda lokhatliba thabak kaya paikhatpa asi thagali lamdam asida leiba miyamna blindness asi thengnanaba honasi miyoi amana leikhidraba matung mid donate tawduna miyoi amagi punsi kansi haiki tharamaduda National Health Mission Manipurgi State Mission Director Dr. Somojit Ningombamna hai awang nongpok lamdamgi oina Manipurda hangdokliba I Bank asina marishuba oiri atopa state ching atudi Assam Tripura Mizoram ni malemgi oina naganba laina singi manungda cornea disease asisu ama oiri masi muthatnaba hotnaminasi mit kathokpagi chang hengat hansi haiki we also need to acknowledge because in our fight against blindness we very much acknowledge the support, the help of the Manipur private hospitals, especially the eye hospitals. But as a government, we do acknowledge, and I would like to personally thank to all of you all who have made our fight against blindness successful. Thoramaduda Health and Family Welfare Commissioner Pradeep Kumar Jha, Directorate of Health Services ki Director Dr. Khoiram Sasikumar Mangangsu saruk yabaga loinana mid donate tauraba miyoi singda donor card amadi ngasidagi hangdokhiba I Bank ki sijinagadaba two-wheeler gari su khuchinaki ngasigi thoramaduda I donor nipanda donor card singsu khuchinaki Manipur da thokliba kangluk ki irang asina maram oiraga ishagi pukninggi wakhalda pothafam khangdana leitadaba kaya leiriba asidagi koknaba pandamda arogya ayurveda clinic ama hangdokre nagamapal rims road ta leiba clinic asi hangdokpaga mailenena grand opening thoramga mailenena arogya ayurveda clinic ki mapu oiribi Dr. Thinguzam Swetana Ayurveda gi laina miyoiba kunaida kanaba kaya ama piduna lakli clinic asina hojik state asida thokliba irang asina maram oiraga miyam gi punsida thengnariba wakhal leitadabagi akiba leiriba asi kokhanbagi pandamda hangdokpani
ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯩꯅꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯃꯔꯨ ꯑꯣꯏꯅ ꯅꯥꯔꯤꯕ ꯍꯛꯆꯥꯡꯒꯤ ꯇꯥꯡ ꯆꯤꯛꯄ, ꯅꯥꯕ, ꯈꯨꯎ ꯑꯃꯗꯤ ꯈ꯭ꯋꯥꯡꯅꯆꯤꯡꯕꯁꯤꯡ ꯌꯦꯡꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯒ꯭ꯌ ꯑꯌꯨꯔꯕꯦꯗ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯇꯤꯒꯤ MLA KH ꯖꯣꯏꯀꯤꯁꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ Stress, migraine naba, adagidi akoigi tumba yadaba insomnia gumba naba laidana adagidi hypertension sumba sumari lainani loina related oiba yaba akoigi facilities mayam lay adugi treatments su lay and then akoigi weight ki obesity oiba adumba process mayam ama su lay adagi haini akoigi duties and products ki skin ki oro hair fall ki oro aduma mayam ama ki facilities su lai ba ida so main oina di dagi yoga class to hapse daily meditation ki so hapne so try Kaksing Assembly Constitution ki MLA Mayanglambam Rameswarna mahaki Constitution ki lambising paper block technology sizinaduna semlakpagi makha chatharakpa oina ngasisu technology asi sizinaduna sembal loiraba lambi ahum miyamda ribon kaktuna khosinakre miyamda khosinakraba lambising adudi sumak lekai Victory School nakal pareng lambi kaithel macha panjau pareng lambi amadi makhalau jim pareng lambi ni ngasigi MLA Mayanglambam Rameswarna koina jatuna miyamda lambi khusinaba khongset adugi saruk ama oina paper block technology sizinaduna ngasidagi semba hokiba mayalekaidagi sengrong taba lambi ayungbagi Mayanglambam pareng mapadagina sumak lekai kaithel macha pareng mapa phawbagi lambigi thabak subasu yengsinki khongset aduga mai lenena MLA Mayanglambam Rameswarna miyamda phongdokhibada Kakching Assembly Constitution ki manungda paper block technology sizinaduna thariba lambising asi Manipurda ahanba oina Kakching Asida apply tawbani technology asi sizinaduna semliba lambising asi kuina atek akai yauduna yamdrabada chahi 15 romdi miyamna chathok chasin tawbada khudongchaba piba ngamgani haiba thajai technology asi sizinaduna semliba lambising asina matam sangna chatkadaba oibana constitution asigi miyamna sahi khudingi lambi semnabagi awaba mayoknaba adu khara makhaidi kokhanba ngamlagani makha tanasu constitution asigi lambising pakshana technology asi sizinaduna semnaba thawrang tawri haiki Imphal West ki manung chanaraiba Naran Konjingi mafam amada miyoi ani sakhangdabasingna nongmaina kaplambadagi Jennings Hospital da laikanari hari thawdok asi ngasi numit yungba matung pung ama khara helakpada thokibani soklabasing adudi Sangai Yumpham Chirapur mathak lekaidagi Sakir Khan chahi 12 apokpa Nazir Khan amadi Sangai Yumpham Pulai Pokpidagi MD Akran chahi 13 apokpa Mahiruddin Kawi makhoi ani na ngasi Wangoida leiba Brilliant School kauba amada KCB gi mingda Shell Khomgatpa chatpada afam atudagi sakhangdaba khulai paibasingna faduna pukhraba matung Naran Konjingi mafam amada makhoi anigi khonggi saruksingda nongmaina kaplaga langthoklambani tungda mafam adugi miyamna thengnarakpadagi police pau pireba tungda Jennings Hospital tamna layengnaba pukhalakibani soklaba sakirna phongdorakpada MD Akran asi mahaki mabai thokpani mahakna thabak ama chatminarusi gari puraga laknaba hairakpadagi mamanabagi gari Honda Dayo ama wairaga makhoi ani hairiba school aduda yorakpada shell loba lakpani haiba khangba ngamkibani Sakirgi oithangba khongda amadi ye thangba faiganda nongmai maru amamam panki amadi MD Akran gi oithangba faiganda nongmai maru panki MD Akran asi mamangda wangjingda bom langsinduna pokai hanbagi case amada jailda lerure hairi
Assamgi Tezpur University da tamliba Manipuri Mahairusingna Tezpur University da chana thaknaba potlamsing yolaba matung madudagi fanglakpa senpamsing aduna firol amadi nongmagi changdraba yadraba potlamsing Manipurgi tongan-tonganba relief camp anida ahanba tangkaki oina mateng pangkhre. Tezpur University gi Manipurgi Mahairusingna ngasi ahanbagi oina Moirangi Santhongda hangliba relief camp amadi Thanga Moirangthemda leiba Thanga Wangma High School da hangliba relief camp gi miyuisingda relief material sing mating pangki pikliba mahairoi oinasu notebook kolom na chingbasu yenthokhi tharom aduda Tezpur University Department of Food Engineering and Technology da research scholar tawriba Nongmaithem Sophia na hai thokliba irang asina maram oiduna tongan ba relief camp da leiriba miyamda angamba mateng pangnaba Tezpur University gi Manipuri fraternity singna hotnaduna lakli madugi manungsana university adugi oza oriba singdagi angamba senfam khaibaga loinena university manungda Manipuri mahairoi singna chana thaknaba stall hangduna pot yonki maduda miyoi kayana panglakpa mateng sing adugi senfam sing aduna firol amadi nongmada changdaba yadraba potlam sing leiraga relief camp anida mateng pangbani lenga ki maikeidagisu khudong chadraba mayok nariba kaya asi kokhanaba hotnabiu makhatana su mateng pangnaba hotnagani hagi Tezpur University da tamjaba koi student ngakani jasing amadi non teaching staff moising da ki koina isase khra khaidak jaraga hangba matamda university matunda koi food stall hangjabane ai ko leiba bi da kaisa mating bangaga chappi kiba mayam amasu yawe mayam mafamda fasili pot akoi gi thungan jaba ngamjare breakfast material kana han singa seasonaba water bag khungu sandal na chingba mayam ma koi hangjaba khara yengthok jarore makata na koi sidagi si hana mating pangbang ngamgila medical State asida haukiba mi homdagi chin kuki jo paite narco terrorist singna Manipurgi apunba saktam thugaiduna makoi khaktagi oiba separate administration demand tawduna landarakhiba adugi saruk ama oina ngasi nationwide oina Manipurgi tongan ba kuki singna taba mafam sing yauna rally chatkhre adubu rally adu mapungdi phakidre Rally adu Kangpokpi Churachandpur amasung Fairjolda chatki adubu Tengnopal district ki Moredadi rally chatpa ngamkhidre rally chatkiba mafamsing adusu miyam hopna saruk yadabagi mami chawna taki rally aduda miyoi chamri chawadagi saruk yakhide rally chatpada saruk yakhibasingna down Manipur government amadi We want separate administration haibina chingba kholausing lauki Churachandpur district ki oina ayu pung 10:95 rom taba matamda Churachandpur public ground da miyam pullaba matung Tipaimuk road tagi Tidim road fauduna war on remembrance phawba chatlaba matung DC Churachandpur da Union Home Minister Yogadaba memorandum ama pishinki Kangpokpi district ki oina numit ingba matung pung 12 khara helakpa matamda miyamna rally chatki rally adu Kangpokpi new kaisangdagi hauraga Kangpokpi district ki SP office mapa phawba chatki rally aduda miyoi lising 10 romna saruk yaki Tengnopal district ki oina di curfew komthokidabana maram oiraga rally chatkidre More police na More town yauna akoiba mafam kayada akanba mongda ngak senbagi thabak chathaki Chandel district ki oinasu sakbi karongda maikei adongi miyamna rally gi mahuta sit in protest oina chathaki Jiribam district ki oinasu police na athingba pibana maram oiraga rally chatkidre Ngasigi mass rally aduda pamdaba thodok thokibagi paw amata leiti adubu separate administration gi demand ga mailenna chatkiba rally aduda kuki jo paite furup singi masing yamna hanthekiba aduna makhogi demand mai pakla roidra haibagi langtaknaba forum loi hainingai leite Manipur Masters Athletic Association gi office bearer sing khanabagi damak aukiba chahi Singani kunithoigi November kumapanda pangthokiba election gi result sahi ama faraba phawba haidoktaba asina master athlete singda chawna khudongchadaba mayokna hale maram masina handak lisingani kunmari gi February da Hyderabad da sanaba chatkadoriba sigi mangoinana election gi result haidokpiu haina Manipur Masters Athletic Association gi maikeidagi mari leinaba singda appeal tawrakli Hiramasiga mai lenena ngasi Chingmairong Khongnang ani karak Bazar India gi ground floor da leiba association asigi office da pangthokiba pawgi mifam amada
Association asigi former General Secretary R.K. Jorjit Nahai Chahi ama faraba election adugi result haujik phawba haidoktana thamliba asi karigino haukiba chahi kayada sanaroi singi damak lengaki maikeidagi senthang khara phangkhibani adubu association asigi marakta chayetnaba leibana lengaki maikeidagi phanglamba senthang singsu phangkhidre asigumba khudongchadaba kaya asi koknaba haiduna Manipur High Court na Register Cooperative Society da order ama piduna association asigi bona fide oiba office bearer khanaba election pangthoknaba khangalaki order adugi matung ina register office tagi RO amadi assistant RO khanduna election gi process hauduna lising ani kunithoi gi November kumapanda election pangthokibani adubu election gi result adu chahi ama faraba fawbada haidoktana leiba asina national amadi international da saruk yagadaba master athlete singi chathok chasin amadi sanabada kudongchadaba kaya mayokna hale handak Hyderabad ta pangthokadoriba master athletics championship tasu Manipur gi oina sanaroi kaya chatnaba thorang tawduna leibani maramasina sanaroi singda chadaba mayoknadana bagidama election adubu conduct tawkiba mai leinaba authority singna sanaroi singna chatringai mangoinana election gi result haidokpiu maduna taba taragadi association amadi sanaroi singna matamgi matung ina khongjang changsinaba sem sari haiki anamuju PBU karigumba masida akona chatringai gi siri mango ne election haidokpirakta taragadi akoi makha taba akoi sanaroi singi side gi koi kari toro ko ya ba habidri ko mata matung na ko thana ga ko pari maduda thodona ko na sai concern authority sing ko lebi bo sing na ko da thodona ko da nungai taba ko taba thabigano mache ko yam sengna thamoi sengna ko hajere bani ko sanaro sing yenga ga yam thon ma sigi ga mo sing ta chatting sing ta ado bina bise amko chona ina media amdi ko prinum sung autonomy media gi thudegi thuda ko na chona masi wa ko jeri State Highway lambi paring gi saruk ama oiriba kumbi wangu gi lambi da lawreinaba tractor singna pukhalakpa leibak leikhom sing lauthokpa amadi sit sengbagi thabak ngasi kumbi police station gi team amadi Arambai Tengol kumbi unit na lambi paring asigi tongan ba saruk singda cleanliness drive pangthokre Arambai Tengol 35 unit kumbi gi volunteer singna ngasi dagi hauduna kumbi kendra gi lambi gi saruk singda chathagadaba sit sengdokpagi thabak adu kumbi police station mapadagi hauraga kumbi Kaithel fauduna welcome to kumbi gate fawba chathaki amaromda kumbi police station gi OC Dorendrona Luchingba police team aduna station asidagi kumbi PAC fawba chathakiba changdokpa aduda OC Dorendrona fongdorakibada tractor na lambida pukhalakpa leibak leikhom na ningtham thagi matam oibanina likla tashinbadagi gari macha thorakpa singda accident kaya thokpa amadi school mahairoi sing yauna achat awok singda khudongchadaba kaya mayokna haliba asidagi ngakthoknanaba miyamgidamak thorang asi paikhatpani OC Dorendrona makhatana hai tractor singna labuktagi main road yoroktringida leibak leikhom sing hana lauthokpiduna luna na lambida thaugatpiru haina appeal tawraduna tarutananba lamdam ama oinaba hotnabada aigi achauba thaudangsu yawi haibasi aikoi punna bab taminasi haina fongdoki lambi sokte lekhom na pesale lebisna monogari lasna tasalakana lekhom ya ji chothokpa masina bonoga gari masa maroina gari masa bai thoriba de second thoriba kangu jingsi kano sinda ngasagi lekhom yang si ta ka accident thokpi changji yamna wang bai tare ngasi mok so koina sum thabuk suri ngai taming sida koina college gate yoksalom tamda bai thobam anga ni khak accident thoi bak sen do gari ama thangai na bati ana lekhom mo layang sida mathak thojom degi nan bagi slip ta bai tare slipper woi ba asum bak kam ji thoktana bak isin naw singna yam section na gari thobum ton yenga thobi 5th State Level Traditional Belt Wrestling Championship 2023-24 lakliba tha December ki tang manga lepapokpa numit ki ayu pung 9 tabada All Manipur Traditional Belt Wrestling Association gi miing makha da sinduna Khuman Lampak Sports Complex ki judo hall da pangthoklagani yonena masidagi khangatlaba sanaroi singna LB Stadium Hyderabad ta
Mathang chahi lising ani kunmari gi January tang taruk tagi tang mapan fawba pangthokadoriba AITWPF 11th National Championship 2023-24 da saruk yakani haina All Manipur Traditional Belt Wrestling Association gi Secretary General na thadorpa cheral amana fongdorakli. Thobal District ki SP Shasidananda Soibam MPS bu khanghaudana transfer thakiba duga Rakesh Balwal IPS muna Thobal SP oina thajilakpaga lonena Manipur Police Headquarter da ngasi charge sinakibaga Thobal District ki masing yamlaba miyamna DC Thobal gi office ta thomjilakre transfer order kaktriba phawba halaroi haiduna miyamna DC ki gate famjin ki pawasina hai ngasi ayuk Manipur Police Headquarter da Thobal SP gi charge launakre haibagi paw hek tanarakpaga nungthil pung anirom tabadagi maikei kayadagi masing yamlaba miyam tholaktuna Thobal Mela Ground amadi khangabokta punki miyam gi irang adu lakshinaba district Police ki ahenba force sangsinduna hotnaki tungda Thobalda nauna SP oina lakiba Rakesh Balwal su mahaki office ta phamlamlaba matung DC Thobal gi office report tawba changkhre haibagi paw tanarakpadagi miyam aduna maikei anidagi changchilakna DC Thobal gate ta thomjin khibani DC ki gate ta National Highway chamaga ani gi lambi tangkhai thinjinduna leki Kongjung Changsiliba Maya Paibi Singi Maraktagi Miyoi Tara Khangatuna DC Thobal Ahandem Subaska Unaduna Wari Chanaraba Matung DC Thobal gi geta Phamjinduna Lairamba Miyamadu Numidang Wairam Pung Manga Makhairom Tabada Hanaki Kongjung Asiga Mari Lenena Maya Paibi Amana Fongdorakpada Hana District Asida Lairamba SP Shasidananda Soibambu Atopa Maphamda Thakraga Nan Manipuri Amabu SP Oina District Asida Thajilakpa Asi Yabangamloi Maya Paibi Singdi Hindi English Khangjabasuna Samna lejaba ngaktani haujik luraba tanfam asida loan su faunaba miyoi amabu SP oina thambiu karigumba wathok ama lakpa matamda loan faungadaba misakti thambiganu haiki Hindi haibaga loina na aikoina DC da aikoi madugi report tawba laksabani madugi ni ngasi aikoi Thobal district apunba nupi mayam amasung kaithel ima ibel sing yauna lekai punamakna tindona mafam sida aikoina lejeri basi Maramdi ekoi hujik lalasi yam kanaba matam oibanina lamdam ki irang tholakpa matamda kudak ki oiba paw pito pichilai badi thonda oiraba su tangna jaba matamda ekoi ge loan phauna ba maitai masa ama thambi ba taragadi ekoi gi thangna ekoi gi matam aduna Chetliba tha asigi kuntareta Superintendent of Police Thobal Shasidananda Soibam gi mahutta atopa nan Manipuri amana District of Police Thobal gi SP oina thaupunana ba lenga gi Joint Secretary DP Laisram Radhakantana order ama thokibabu nungaitaba phongdokpa oina ngasi Thobal Charangpat ki akobida leiriba Khunsing Charangpat Nepra Company Vengi Thoksom amadi Icham Khunaugi apunba apex body ama oiriba 14 clubs and Mera Paibi Coordinating Committee of 5 villages na khananinaba mifam ama ngasi Charangpat mamang lekaida pangthokre mifam aduga mailenena paugi mifam pangthokladuna 14 clubs and Mera Paibi Coordinating Committee of 5 villages ki Women Wing convener Maisna Manglembi na fongdorakpada May 3 dagi hauna koki narco terrorist singna maitei singi mathakta chatharakliba Kanglup ki lan asina mipum khuding khamthengna wanaraba matam asida lengakna amadi Home Department na district singi SP sing toina sinbagi thabak asi tawbiganu maru oina santi oina lejariba Thobal district ta nan Manipuri amabu anoba SP oinanaba order tholakpa haibasi laibak thibani chamjaraba praja miyamga ioinena chapminajariba SP amabu sindok loli faungaroidaba nan Manipuri amabu district asigi SP oinanaba order thokpirakpa haibasi district asida leiriba santi asi thugainaba khongthang amani haina lawi maramasina lengakna amadi Home Department na Thobalda nan Manipuri amabu SP oinanaba paikhalakliba thorangasi handokpiu haina lengaki pukning singsilakli An Manipur sing thajalaktuna akhoi micham yamga paw information phawna dragadi irang hena thokani maram aduna aikoina pamiba akhoi SP sing akhoi local gi leijariba akhoi ramda Manipur sidagi leiriba akhoi officer sing je thajan bira akanda akhoi Thoban district ingna chingna leijage maramdi akhoi ingna chingna leiriba mafam masida miyamgi apambagi onna taina bada lengang na chatharakwa taragadi miyamda baton tawbani na lawgani Thoban district irang hon biganu haiba wafam mase akhoi na ngasigi press meet asida thamjari
ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯣꯏꯔꯤꯕ ꯁꯆꯤꯗꯥꯅꯟꯗ ꯁꯣꯏꯕꯝꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯁꯆꯤꯗꯥꯅꯟꯗ ꯃꯤꯌꯥꯝꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯊꯝꯂꯤꯕ SP ꯑꯃꯕꯨ ꯍꯦꯛꯇ ट्रांसफर थमलिबा SP ट्रांसफर तौबा हाइबसी अखोइना यानिंगदे लेंगाकना ट्रांसफर ऑर्डर असी ककपिनबा मितै कम्युनिटी जॉइंट कोऑर्डिनेटिंग कमिटी ऑफ वाइथौ टू कियाम सिफाई हाउखा एंड थौबाल खुनौ अमदी वुमेन विंगी माइकेदगिसु फोंदोरकली नुंसित सेंगदबा हेंगलकपना मरम ओइरदुना न्यू दिल्ली अमसुंग मुंबई सिटी अनि असिदा लेरिबसिंग चादा हुंफुदी मखोइगी लेफम होंदोकपगी खन्नबा फरी हाइना अनोबा सर्वे अमना फोंदोकरे हाइरी हेल्थ केयर प्रोवाइडर प्रिस्टिन केयरना सिटी अनिगी मियोय लिसिंग मरी सर्वे तौबदा बेस तौरगा वफम फोंदोखिबनी मियोय तरागी मनुंगदा मापन्ना सोर होनबा नुंगाइतबगी खनाउदा नुंगाइतबा नत्रगा मित्ता हकचबा पोई हाइना फोंदोखि हाइरी नुंसित सेंगदबना मरम ओइरदुना दिल्ली अमदी मुंबईदा लेरिबसिंगी तरागी मनुंगदा तरुक खक्ति अतोपा मफमदा लेफम होंदोहनबगी मथौ तारि हाइना सर्वेगी चेरोलदा हाइरी मियोय तरागी मनुंगदा मरीना चाही खुदिंगी हेल्थ किदमक मेडिकल चेकअप तौरी हाइनसु मखाताना फोंदोकली एयर पोल्यूशन किदमक करी थौरांगसिंग लौखटलबगी हंगबदा चादा 35 ना आउटडोर रनिंग नत्रगा एक्सरसाइज तौद्रे अदुगा चादा 30 ना चथोपदा मार्क सिजिनबा हौरे हाइना पाखुम पिरखी अदुम ओइनमक चादा 94 मखोगी इम्यूनिटी की मतंगदा लाना खन्नरी हाइरी अरोइबदा मरोइबा पाउ अमुखना मणिपुर स्टेट आई बैंक संगाबगी थौराम पांगथोखरे सखंगदबसिंगना मियोय अनि मखोंगदा नोंमैना कापलमले अमसोंग न्यू दिल्ली अमसोंग मुंबईदा लेबा मियोयसिंगी चादा हुंफुदी नुंसित सेंगदबगी अवाबा मायोकनरी हाइरी ngasigi디 इमेज पाउदम पिजबा matang asida losinjare miyeng tabiribasingbo amukana kurumjari।